ꯔꯤꯁꯤꯃꯥꯒꯤ ꯃꯊꯧ ꯊꯣꯛꯂꯛꯂꯦ꯫ ꯖꯨꯁ ꯀꯣꯐꯤ ꯕꯥꯔ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯕꯅꯤ꯫ ꯃꯁꯛꯅꯒ ꯐꯖꯕꯒ ꯄꯥꯈꯪ ꯃꯆꯥꯒ ꯑꯣꯏꯔꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯗꯤ ꯋꯥꯠꯇꯦ ꯃꯐꯝꯗꯨꯗ ꯂꯥꯛꯄ꯫ ꯔꯤꯁꯤꯅ ꯐ꯭ꯂꯠ ꯇꯧꯕ ꯈꯔꯒ ꯍꯩꯖꯔꯦ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯉꯝꯅꯕ ꯂꯣꯏꯅ ꯑꯃꯁꯨ ꯋꯥꯔꯤ ꯁꯥꯏ꯫ ꯍꯔꯥꯎꯖꯔꯤꯅꯤ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯂꯩꯁꯥꯕꯤ ꯃꯣꯏꯗꯤ꯫ ꯔꯤꯁꯤꯒꯤ ꯋꯥꯍꯩ ꯑꯃꯗ ꯉꯥꯎꯖꯕꯅꯤ꯫ ꯇꯥꯏꯃꯤꯡꯗꯨ ꯃꯤ ꯈꯔ ꯂꯠꯂꯤ꯫ ꯅꯨꯄꯤ ꯃꯈꯣꯏ 3 ꯈꯛꯇꯅꯤ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯑꯗꯥꯏꯗ ꯐꯝꯂꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯤꯕꯗꯣ꯫ ꯔꯤꯁꯤ ꯅꯨꯄꯤ 3ꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯐꯖꯕ ꯈꯨꯗꯤꯡꯃꯛ ꯃꯄꯨ ꯄꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯅꯤꯗ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯁꯤꯡꯒꯜꯂꯣ ꯅꯪꯁꯦ? ꯃꯥꯟꯕ꯭ꯔꯣ? ꯃꯥꯟꯕꯨ ꯃꯥꯜꯂꯕ ꯅꯠꯇ꯭ꯔꯕꯅꯤ ꯍꯥꯏꯅꯕꯗꯣ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯃꯅꯤ꯫ ꯑꯁ ꯁꯤꯡꯒꯜꯁꯨ ꯃꯥꯜꯂꯤ꯫ ꯃꯥꯜꯂꯕꯅꯤꯅ ꯅꯠꯂꯝꯗ꯭ꯔꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤ ꯀꯣꯏꯔꯝꯗꯧꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯁꯨ ꯃꯥꯟꯕꯅꯤꯅ ꯅꯠꯂꯝꯗ꯭ꯔꯗꯤ ꯅꯪ ꯋꯥꯗꯨꯗꯤ ꯌꯥꯝ ꯂꯨꯏ ꯀꯔꯝꯕ ꯃꯥꯟꯗꯣꯏꯅꯣ? ꯆꯃꯝꯅꯕ ꯂꯣꯖꯤꯛ ꯉꯥꯛꯇꯅꯤ ꯔꯤꯁꯤꯒꯤ ꯊꯤꯑꯣꯔꯤꯗꯤ꯫ ꯑꯗꯨꯅꯕꯨ ꯔꯤꯁꯤꯌꯣꯂꯣꯖꯤ ꯍꯥꯏꯔꯤꯝꯅꯤ꯫ ꯀꯣꯛ ꯂꯩꯈꯥꯏꯕꯤ ꯁꯕꯖꯦꯛꯅ ꯍꯦꯟꯗ꯭ꯔꯣꯅꯤ ꯅꯨꯡꯉꯥꯏꯕ? ꯔꯤꯁꯤꯌꯣꯂꯣꯖꯤꯅ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯒꯩꯁꯦ ꯂꯣꯏ ꯉꯥꯎꯍꯜꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥꯠꯂꯣꯏꯗ꯫ ꯃꯤ ꯍꯥꯠꯄꯒꯤ ꯊꯤꯑꯣꯔꯤꯝꯗꯤ ꯌꯥꯎꯗꯦ꯫ ꯐꯣꯔꯃꯨꯂꯥꯒ ꯂꯩꯖꯗꯦ ꯃꯤ ꯍꯥꯠꯄꯩꯗꯤ꯫ ꯑꯩꯒꯤꯗꯤ ꯃꯤ ꯉꯥꯎꯍꯟꯕꯩ ꯈꯛꯇꯅꯤ꯫ ꯅꯪꯁꯦ ꯅꯨꯄꯤꯒ ꯀꯣꯏꯔꯝꯃꯗꯤ ꯑꯁ ꯆꯥꯛꯅꯤꯍꯦ꯫ ꯑꯗꯣ ꯅꯝꯕꯔ ꯄꯤꯌꯣ ꯅꯪꯒꯤ꯫ ꯐꯣꯟ ꯄꯥꯏꯗꯦ꯫ ꯏꯁ ꯄꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯐꯥꯎꯗꯤ꯫ ꯑꯗꯣ ꯅꯪꯁꯦ ꯅꯁꯛꯁꯨ ꯁꯥꯊꯤꯅ ꯐꯖꯩ꯫ ꯅꯪꯅ ꯐꯖꯕ ꯈꯨꯗꯤꯡ ꯃꯄꯨ ꯄꯥꯜꯂꯝꯅꯤ ꯍꯥꯏꯕꯗꯣ ꯂꯥꯟꯅꯤ ꯍꯥꯏꯕꯅꯤꯅ ꯁꯤꯡꯒꯜ ꯃꯥꯜꯂꯛꯑꯦ꯫ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯖꯨꯁ ꯊꯛꯄ ꯂꯥꯛꯏꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗ ꯌꯦꯡꯂꯤꯕꯅꯤ ꯑꯩꯁꯨ꯫ ꯐꯖꯕꯤ ꯉꯥꯛꯇ ꯑꯣꯏꯕꯁꯤꯗ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯕ꯫ ꯅꯣꯏ 3ꯁꯨ ꯀꯅꯥꯅ ꯍꯦꯜꯂꯤꯅꯣ ꯈꯪꯗꯦ ꯂꯣꯏ ꯐꯖꯩ꯫ ꯏꯁ ꯍꯔꯥꯎꯍꯜꯂꯤꯁꯤꯗꯤ꯫ ꯅꯨꯄꯤ 3ꯗꯣ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯏ꯫ ꯔꯤꯁꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯥꯏꯁ ꯀ꯭ꯔꯤꯝ꯫ ꯔꯤꯁꯤ ꯈꯣꯟꯖꯦꯜꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯅꯨꯡꯇꯤꯒꯤ ꯎꯕ ꯃꯤꯁꯛꯇꯨꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯈꯛ ꯂꯥꯛꯄ ꯅꯨꯄꯤꯗꯨꯅꯤ꯫ ꯔꯤꯁꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯅꯍꯥꯟꯈꯩꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯨ ꯍꯦꯛ ꯄꯤꯔꯛꯄꯒ ꯂꯧꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯇꯟꯗ ꯐꯝꯈ꯭ꯔꯦ꯫ ꯔꯤꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯔꯥꯡ ꯇꯧꯗꯣꯏꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯗꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯁꯥꯎꯅꯤꯡꯕ ꯁꯛꯇꯝ ꯇꯥꯏ ꯃꯥꯏꯊꯣꯡꯗꯣ꯫ ꯇꯨꯡꯗ ꯌꯥꯜꯂꯤꯕ ꯕꯦꯒꯇꯣ ꯂꯧꯊꯣꯛꯂꯒ ꯃꯇꯝ ꯃꯥꯛꯇ ꯊꯝꯃꯤ꯫ ꯏꯔꯦꯟꯖꯅ ꯐꯝꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯃꯊꯧꯗꯣ ꯇꯧꯔꯤ꯫ ꯐꯝꯂꯒ ꯂꯩꯊꯣꯛꯈꯤꯕꯗ ꯇ꯭ꯌꯨꯁꯟ ꯊꯤꯜꯂꯛꯂꯤꯕ ꯑꯍꯜꯗꯨꯅ ꯍꯪꯂꯛꯏ꯫ ꯕꯦꯃꯥ ꯀꯩꯗꯧꯔꯦ ꯇ꯭ꯌꯨꯁꯟ ꯆꯠꯂꯁꯤꯗꯅ? ꯀꯀꯥ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯑꯩ꯫ ꯍꯣꯔꯦꯟ ꯄꯥꯕꯨꯡꯅ ꯉꯥꯡꯗꯅꯕ ꯇ꯭ꯌꯨꯁꯟ ꯁꯨꯇꯤ ꯃꯇꯝꯗ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯖꯤꯟꯁꯦ꯫ ꯇ꯭ꯌꯨꯁꯟ ꯃꯇꯝ ꯂꯣꯏꯕ ꯐꯥꯎꯕ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯁꯦꯕ꯫ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯏ ꯔꯤꯁꯤ ꯌꯦꯡꯂꯨꯗꯦ꯫ ꯀꯁꯇꯃꯔ ꯈꯔ ꯂꯥꯛꯄ ꯍꯧꯅꯔꯦ꯫ ꯋꯥꯀꯤꯡ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯅꯦ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯕꯣꯔꯥ ꯆꯥꯕꯁꯨ ꯌꯥꯎꯏ꯫ ꯃꯥꯒꯤ ꯊꯣꯛꯄꯅꯤ꯫ ꯊꯑꯣꯏꯅ ꯄꯨꯛꯅꯤꯡꯅ ꯇꯥꯅ ꯑꯣꯟꯁꯤꯜꯂꯨꯗꯦ ꯉꯥꯡꯅꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗ꯫ ꯉꯁꯥꯏ ꯇꯣꯉꯥꯟꯅ ꯃꯊꯟꯇ ꯐꯝꯈꯤꯕ ꯅꯨꯄꯤꯗꯣ ꯔꯤꯁꯤꯗ ꯅꯣꯛꯃꯤ ꯁꯨꯝ ꯌꯦꯡꯉꯤ꯫ ꯈꯗꯥꯡꯗ ꯃꯈꯨꯠ ꯊꯝꯂꯒ ꯋꯥꯟꯗꯥ ꯑꯃꯗ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯔꯤꯁꯤꯅ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯂꯣꯟꯅ ꯐꯣꯇꯣ ꯅꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯄꯥ ꯃꯥꯅ ꯌꯦꯡꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯗꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯣꯟꯗꯣ ꯕꯦꯒꯅ ꯐꯠ ꯈꯨꯝꯖꯤꯜꯂꯤ꯫ ꯔꯤꯁꯤ ꯅꯨꯄꯤꯗꯨꯗ ꯐꯂꯞ ꯌꯦꯡꯂꯒ ꯆꯤꯝꯕꯥꯜ ꯆꯤꯡꯂꯝ ꯅꯣꯛꯏ꯫ ꯍꯨꯔꯥꯟꯕꯤ ꯃꯇꯧꯗꯨꯗ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛꯇꯣ ꯃꯊꯟꯗ ꯆꯤꯝꯕꯥꯜꯗ ꯃꯃꯤ ꯇꯥꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯃꯥꯅꯗꯤ ꯃꯤꯅꯣꯛꯇ ꯎꯔꯨꯗꯦ꯫ ꯏꯀꯥꯏ ꯈꯥꯡꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯂꯩꯔꯝꯕ ꯅꯨꯄꯤ 3ꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯧꯒꯠꯂꯒ ꯔꯤꯁꯤ ꯃꯅꯥꯛ ꯆꯪꯁꯤꯟꯈꯤꯕꯗꯣ ꯎꯕꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯔꯤꯁꯤꯗ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯔꯤ꯫ ꯋꯥꯔꯤꯗꯨꯗꯤ ꯇꯥꯗꯦ꯫ ꯅꯥꯀꯟꯗ ꯇ꯭ꯌꯨꯁꯟ ꯆꯠꯇꯒꯩ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯏ꯫ ꯌꯥꯝ ꯅꯛꯅꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯎꯕꯗ ꯐꯣꯟ ꯑꯃ ꯄꯨꯊꯣꯛꯂꯒ ꯁꯦꯜꯐꯤ ꯇꯧꯈ꯭ꯔꯦ ꯔꯤꯁꯤꯒ ꯅꯨꯄꯤꯁꯤꯡꯗꯨꯒ꯫ ꯔꯤꯁꯤꯁꯨ ꯄꯣꯁꯀ ꯇꯧꯁꯤꯜꯂꯤ꯫ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯥꯏꯁ ꯀ꯭ꯔꯤꯝꯒꯤ ꯄꯩꯁꯥ ꯊꯅꯝꯃꯤ꯫ ꯃꯈꯣꯜꯒ ꯊꯣꯛꯅ ꯊꯝꯃꯤ ꯄꯩꯁꯥꯗꯣ꯫ ꯂꯩꯔꯤꯕ ꯏꯔꯥꯡ ꯄꯨꯕꯤ ꯑꯃꯗꯤ ꯏꯔꯥꯡ ꯍꯤꯗꯥꯛ ꯊꯥꯕ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯒꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯝꯂꯒ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯕ ꯇꯨꯡ ꯆꯠꯈ꯭ꯔꯦ ꯅꯨꯄꯤꯁꯤꯡꯗꯨꯁꯨ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯑꯂꯥꯛꯄ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯕ ꯂꯛꯅꯕꯁꯤꯗꯤ ꯍꯦꯕꯤꯠ ꯑꯃꯒꯨꯝ ꯇꯣꯏꯅ ꯇꯧꯔꯕ ꯊꯕꯛꯅꯤ꯫ ꯍꯩꯅꯔꯦ ꯔꯤꯁꯤꯒꯤꯗꯤ ꯄꯥꯝꯖꯕꯤ ꯁꯕꯖꯦꯛꯅꯤ꯫
ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯌꯨꯝꯗ ꯄꯨꯁꯤꯟꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯁꯥꯏꯈꯩ ꯎꯔꯨꯗ꯭ꯔꯦ, ꯅꯨꯄꯤꯗꯨꯅ ꯄꯩꯁꯥ ꯊꯅꯝꯕ ꯃꯐꯝꯗꯨꯗ ꯍꯦꯄꯤꯗꯦꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ, ꯀꯅꯥꯅ ꯄꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯁꯨꯈꯪ ꯈꯪꯍꯧꯗꯦ꯫ ꯃꯁꯥꯗ ꯃꯈꯨꯠꯃꯛꯇ ꯄꯤꯔꯝꯕꯁꯨ ꯅꯠꯇꯦ, ꯑꯁꯨꯝꯅ ꯊꯅꯝꯕ ꯉꯥꯛꯇꯅꯤ꯫ ꯔꯤꯁꯤ ꯃꯊꯟꯗ ꯁꯣꯟꯖꯩ꯫ ꯍꯦꯄꯤꯗꯦꯟꯁꯤꯅ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡꯁꯤꯅ ꯀꯔꯤꯅꯣ? ꯔꯤꯁꯤꯗ ꯃꯟꯇ꯭ꯔ ꯇꯧꯁꯤꯟꯗꯣꯏ ꯇꯧꯔꯤꯕ ꯃꯤꯁꯤꯅ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯦꯂꯣꯏꯔ? ꯍꯨꯔꯥꯟꯕꯁꯦ ꯐꯥꯗꯕꯗꯤ ꯌꯥꯗꯕꯅꯤ꯫ ꯌꯦꯡꯒꯦ, ꯂꯨꯄꯥ ꯑꯃ ꯄꯤꯕ ꯍꯦꯄꯤꯗꯦꯟꯁꯤꯒꯤ ꯃꯄꯨꯁꯤ ꯀꯅꯥꯅꯣ? ꯄꯤꯒꯦ ꯍꯥꯏꯔꯒ ꯀꯥꯟꯅꯒꯗꯕ ꯄꯤꯌꯨꯗꯅ, ꯊꯣꯛꯃꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯉꯁꯤꯁꯨ ꯑꯄꯤꯛꯄ ꯄꯣꯠꯁꯛꯇꯣ ꯍꯨꯟꯗꯣꯛꯈ꯭ꯔꯦ꯫ ꯇꯣꯟ, ꯆꯪꯅꯕ ꯇꯧꯔꯁꯤꯅꯦ꯫ ꯍꯣꯏꯅꯦꯅꯦ꯫ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯅꯦꯒ ꯄꯨꯟꯅ ꯁꯥꯏꯀꯜꯗꯣ ꯏꯜꯂꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯦ꯫ ꯍꯔꯤꯁꯇꯣ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯐꯣꯟ ꯀꯟꯅ ꯅꯝꯂꯤ꯫ ꯒꯨꯒꯜꯗ ꯁꯔꯆ ꯇꯧꯔꯤ ꯊꯋꯥꯏ ꯇꯥꯅ ꯀꯔꯤꯅꯣ ꯑꯃ꯫ ꯁ꯭ꯇꯣꯟ ꯑꯣꯐ ꯃꯍꯥꯗꯦꯕ꯫ ꯐꯟ ꯆꯣꯡꯊꯣꯔꯛꯏ ꯁꯔꯆ ꯇꯧꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯍꯔꯤꯁꯅ, ꯑꯦ, ꯃꯍꯥꯗꯦꯕꯒꯤ ꯅꯨꯡ ꯍꯥꯏꯁꯦ ꯀꯩꯅꯣ? ꯁꯤꯗ ꯊꯣꯛꯂꯛꯏꯁꯤꯗꯤ ꯃꯍꯥꯗꯦꯕꯒꯤ ꯃꯁꯛ ꯉꯥꯛꯇ꯫ ꯐꯖꯩ ꯀꯩꯅꯣ? ꯄ꯭ꯔꯚꯨ ꯃꯍꯥꯗꯦꯕꯒꯤ ꯃꯁꯛꯁꯤꯗꯤ ꯔꯥꯁꯤ ꯂꯩ, ꯑꯗꯨꯒ ꯑꯩꯕꯨ ꯃꯍꯥꯗꯦꯕꯒꯤ ꯅꯨꯡ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯀꯩꯅꯣ? ꯇꯣꯟꯗ ꯀꯣꯜ꯫ ꯑꯁ, ꯐꯣꯟ ꯄꯥꯏꯗꯦꯅꯦ꯫ ꯄꯥꯎ ꯑꯝꯇ ꯐꯥꯎꯅ ꯌꯥꯔꯣꯏꯗꯧꯅꯤ꯫ ꯐꯣꯟ ꯄꯥꯏꯌꯣ, ꯑꯩ ꯄꯤꯒꯦꯁꯨ ꯌꯥꯗꯦ꯫ ꯃꯇꯨ ꯀꯣꯏꯔꯗꯤ ꯐꯣꯟ ꯄꯥꯏꯅꯤꯡꯒꯗꯕ, ꯑꯗꯨꯁꯨ ꯐ꯭ꯂꯠ ꯕꯥꯕꯨ ꯑꯣꯏ ꯂꯩꯔꯦ꯫ ꯀꯣꯏꯗꯧꯕ ꯅꯨꯄꯤ ꯑꯝꯇ ꯅꯠꯇꯦꯕ ꯃꯥꯅ ꯏꯔꯥꯡ ꯇꯧꯔꯤꯁꯤꯡꯗꯣ꯫ ꯅꯨꯄꯤꯈꯩꯗꯤ ꯂꯣꯡꯗꯥ ꯇꯥꯖꯔꯤꯕꯅꯤ ꯔꯤꯁꯤꯒꯤ ꯃꯤꯅꯣꯛ ꯑꯃꯗ꯫ ꯇꯥꯏꯒ ꯀꯣꯝꯂꯛ ꯄꯨꯜꯂꯒ ꯈꯨꯗꯥꯡ ꯊꯦꯛꯀꯠꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯅꯨꯄꯤꯈꯩ, ꯃꯌꯥꯗ ꯁꯟꯊꯤ ꯏꯜꯂꯁꯨ ꯆꯥꯒꯤꯅꯤ꯫ ꯏꯆꯥꯗꯤ ꯅꯨꯄꯤꯗ ꯁꯟꯊꯤ ꯏꯟꯕꯒꯤ ꯃꯣꯗ꯭ꯔꯪ ꯇꯧꯔꯤꯕꯣꯏꯔꯦ, ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯇꯦꯅ ꯁꯤꯗꯤ꯫ ꯃꯄꯥꯗꯣ ꯃꯥꯏ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯂꯦ꯫ ꯍꯔꯤꯁꯇꯣ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ꯫ ꯄꯥꯕ, 12ꯅꯤꯀꯣ ꯊꯥꯗꯣꯔꯤꯕꯗꯣ, ꯒ꯭ꯌꯥꯟ ꯈꯔ ꯇꯥꯟꯅꯁꯤꯅꯦ ꯏꯕꯣ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯇꯨ ꯊꯥꯛ ꯉꯝꯃꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯨꯅꯗꯤ꯫ ꯅꯆꯥꯅꯁꯨ ꯄꯪꯄꯣꯛꯇ ꯄꯣꯛꯂꯒ ꯂꯥꯟꯖꯗ꯭ꯔꯕ ꯑꯉꯥꯡꯗꯣ ꯋꯥꯅꯕ ꯊꯕꯛ ꯇꯧꯅꯨ꯫ ꯑꯁ, ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯃꯔꯤ ꯁꯨꯝ ꯁꯝꯅꯔꯛꯀꯅꯦꯕ꯫ ꯏꯃꯥꯒ ꯇꯨꯝꯕꯤꯔꯨꯔꯣ, ꯏꯇꯨꯒꯤ ꯋꯥꯈꯜꯁꯦ ꯄꯤꯁ ꯑꯦꯟ ꯀꯨꯜꯗ ꯑꯝꯇ ꯈꯜꯍꯧꯈꯤꯒꯦ꯫ ꯁꯛꯇ ꯑꯁꯤꯒ ꯀꯣꯏꯂꯥꯁ ꯊꯥꯗ꯭ꯔꯤꯕ ꯂꯝꯕꯦꯜ ꯃꯥꯟꯕ ꯅꯁꯛꯇꯨꯗ ꯀꯅꯥꯏ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯇꯧꯔꯤꯒꯦ? ꯄꯥꯕ, ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ꯫ ꯄꯥꯕꯒꯤ ꯅꯆꯥꯅ ꯑꯩꯁꯦ, ꯊꯤꯔꯁꯨ ꯊꯤꯁꯅꯥꯅꯤ꯫ ꯅꯨꯄꯤꯗꯤ ꯐꯖꯕ ꯀꯣꯏꯔꯤꯕ ꯅꯆꯥ ꯇꯣꯝꯄꯣꯛꯅꯤ꯫ ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯏꯆꯥꯗꯤ ꯃꯃꯥꯏꯁꯨ ꯌꯥꯝ ꯀꯜꯂꯝꯃꯦꯗꯅ, ꯅꯨꯡꯖꯥꯎꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯍꯔꯤꯁ ꯃꯄꯥꯗꯣ ꯑꯣꯟꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯕ, ꯃꯍꯥꯗꯦꯕꯒꯤ ꯅꯨꯡ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ? ꯊꯤ ꯍꯥꯏꯔꯣ ꯐꯖꯩ ꯍꯥꯏꯔꯣ? ꯏꯃꯧꯅ ꯍꯥꯏꯔꯛꯏꯔꯥ? ꯍꯔꯤꯁ ꯅꯣꯛꯈꯤ꯫ ꯑꯍꯣ ꯄꯥꯕꯨꯡ, ꯅꯄꯥꯁꯨ ꯈꯪꯗꯦ, ꯏꯃꯧꯗꯨꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯜꯂꯨ꯫ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯗ ꯄꯥꯕ, ꯀꯧꯅ ꯉꯥꯡꯅꯕ ꯏꯌꯥ ꯌꯥꯗꯦ ꯅꯨꯄꯤꯅꯦꯅ꯫ ꯄꯨꯔꯥ ꯗꯨꯔꯕꯥꯁꯥꯅ ꯑꯣꯜꯂꯛꯄ ꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯉꯥꯏꯈꯣ, ꯃꯁꯛꯇꯤ ꯐꯖꯕ꯭ꯔꯥ ꯏꯃꯧꯗꯣ? ꯑꯗꯨꯏ ꯋꯥꯗꯤ ꯄꯥꯕ, ꯍꯣꯂꯤꯋꯨꯗ, ꯕꯣꯂꯤꯋꯨꯗ, ꯃꯅꯤꯋꯨꯗ, ꯍꯨꯗꯀꯤ ꯁꯨꯄꯔꯁ꯭ꯇꯥꯔ ꯃꯌꯥꯝꯗꯩ ꯑꯩꯒꯤꯅ ꯍꯦꯜꯂꯦ ꯑꯩ ꯃꯤꯠꯇꯗꯤ꯫ ꯏꯄꯥꯅ ꯌꯥꯏ, ꯂꯥꯡꯁꯅꯨ, ꯏꯁꯧ ꯂꯥꯡꯂꯒ ꯅꯨꯄꯤ ꯃꯥꯟꯕꯅꯤ꯫ ꯃꯁꯛ ꯐꯖꯕꯅꯤꯅ ꯏꯁꯧ ꯂꯥꯡꯂꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯅꯔ ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯕꯗ ꯄꯥꯕꯅ ꯀꯩꯝ ꯁꯥꯎꯗ꯭ꯔꯤꯗꯣ? ꯃꯥꯅꯤꯅꯦ, ꯅꯃꯥꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯣ? ꯐꯖꯕꯅꯤꯅ ꯏꯁꯧ ꯂꯥꯡꯂꯁꯨ ꯅꯨꯡꯁꯤꯔꯦ꯫ ꯏꯊꯤꯒꯩ ꯏꯁꯧ ꯂꯥꯡꯉꯛꯑꯗꯤ ꯃꯃꯥꯏꯗꯨꯗ ꯄꯣꯞ ꯂꯥꯎ ꯊꯥꯖꯟꯅꯤꯡꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯧ, ꯏꯄꯥꯅ ꯌꯥꯏ꯫ ꯄꯥꯕꯒꯤ ꯋꯥꯗꯨ ꯀꯦꯁ ꯂꯩꯒꯗꯕ ꯋꯥꯅꯤꯗ, ꯅꯨꯄꯤ ꯂꯨꯞꯅ ꯃꯤꯠꯌꯦꯡ ꯆꯪꯖꯔꯛꯁꯅꯤ꯫ ꯄꯥꯕ, ꯅꯪ ꯃꯤꯉꯣꯟꯗꯒ ꯍꯥꯏꯔꯨꯅꯨꯀೋ꯫ ꯍꯥꯏ, ꯐꯥꯕꯒ ꯑꯃꯨꯛ ꯂꯥꯛꯇꯣꯏ ꯖꯥꯠꯂꯅꯦ? ꯍꯣ, ꯅꯣꯏ ꯅꯄꯥ ꯅꯆꯥ ꯀꯩꯗꯧꯅꯔꯤꯒꯦ? ꯃꯤꯋꯥ ꯉꯥꯡꯅꯔꯤꯕ꯭ꯔோ? ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ 3 ꯈꯛꯇꯪ ꯂꯩꯕꯁꯤꯗꯅꯦ, ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯅꯨꯡꯉꯥꯏꯖꯕꯁꯤꯗꯤ ꯑꯣ ꯂꯨꯛ ꯍꯥꯕꯤꯔꯔꯣ꯫ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗꯩ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯈꯣꯟꯗꯨ ꯇꯥꯕꯗ ꯍꯔꯤꯁ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯄꯥꯕ, ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯒꯤ ꯗꯤꯁꯀꯁꯟ ꯂꯣꯏꯗ ꯉꯥꯏꯔꯤ꯫ ꯄꯂꯦꯝꯒꯤ ꯈꯣꯟ ꯑꯌꯥꯛꯄꯤ ꯊꯥꯗꯔꯛꯑꯦ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯗꯒꯤ ꯍꯦꯟꯅ ꯌꯥꯛꯂꯕ ꯄꯂꯦꯝꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟ ꯑꯌꯥꯛꯄꯤ꯫ ꯍꯩ, ꯀꯨꯏꯅ ꯁꯥꯎꯍꯟꯕ ꯐꯠꯇꯦ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯃꯄꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯁꯨ ꯋꯥꯈꯜꯗꯤ ꯅꯍꯥꯅꯤ ꯃꯄꯥꯗꯣ꯫ ꯃꯃꯥꯟꯅꯕꯗꯧꯅ ꯂꯣꯏꯅꯒꯅꯤ, ꯑꯃꯨꯛꯁꯨ ꯂꯥꯎꯅꯒꯅꯤ꯫ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯩꯕꯗꯩ ꯍꯦꯟꯅ ꯂꯥꯡꯕꯅꯤ ꯃꯄꯥꯝꯆꯥ ꯈꯛꯇꯅ ꯏꯃꯨꯡꯗꯣ꯫ ꯈꯨꯡꯒꯪꯒꯤ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤꯒ ꯏꯝꯐꯥꯜ ꯃꯌꯣꯜꯒꯤ ꯄꯨꯟꯁꯤꯒꯗꯤ ꯈꯦꯠꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯅꯥꯟꯕ ꯃꯐꯝ, ꯐꯖꯕ ꯌꯨꯝ, ꯐꯖꯕ ꯀꯥꯔ,
ꯐꯖꯕ ꯗ꯭ꯔꯦꯁ ꯑꯇꯥꯡꯕ ꯄꯣꯠ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗ ꯁꯦꯜ ꯄꯥꯏꯕ ꯃꯁꯦꯜ ꯆꯥꯡꯗꯝꯅꯗꯨꯅ ꯆꯠꯄ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤ꯫ ꯁꯍꯔꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯤꯡꯗꯤ ꯂꯥꯏꯔꯅ ꯄꯣꯛꯅꯤꯡꯕ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦ? ꯂꯥꯏꯔꯅ ꯄꯣꯛꯂꯛꯂꯕꯁꯨ ꯏꯅꯥꯛ ꯈꯨꯟꯅ ꯁꯤꯒꯦ ꯈꯟꯅ ꯍꯣꯠꯅꯕꯅꯤ ꯂꯥꯏꯔꯕ ꯀꯌꯥꯁꯨ꯫ ꯔꯤꯛꯁꯟ ꯃꯣꯖꯥ ꯐꯨꯔꯤꯠꯇꯨꯃ ꯂꯤꯠꯂꯒ ꯍꯥꯄꯦꯟꯗꯨꯃꯒ ꯀꯟꯅ ꯆꯦꯜꯂꯤ ꯃꯃꯥ ꯀꯧꯗꯨꯅ, "ꯏꯃꯥ ꯏꯃꯥ!" ꯁꯅꯥꯍꯟꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯆꯥꯅ ꯃꯄꯥꯟꯗ ꯀꯧꯕꯗꯣ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯀꯩꯅꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ?" ꯂꯤꯠꯂꯤꯕ ꯑꯉꯧꯕ ꯃꯣꯖꯥ ꯐꯨꯔꯤꯠꯇꯣ ꯂꯩꯈꯣꯝ ꯏꯇꯩ ꯇꯩ, ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯂꯩꯈꯣꯝꯅ꯫ ꯃꯈꯨꯠꯇ ꯆꯦꯔꯪ ꯑꯃꯨꯕ ꯑꯃꯁꯨ ꯄꯥꯏꯔꯒ ꯂꯦꯞꯄꯤ ꯁꯨꯃꯥꯡꯗꯨꯗ꯫ ꯐꯤꯕꯝꯗꯨꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯂꯥꯎꯔꯛꯏ꯫ "ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯗꯤ?" "ꯉꯥ ꯐꯥꯔꯨꯏꯅꯤ, ꯁꯦꯜꯁꯨ ꯐꯪꯉꯛꯏ, ꯌꯦꯡꯖꯒꯦꯔꯣ? ꯌꯥꯝ ꯈ꯭ꯔꯖꯥꯠꯅꯤ." "ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯉꯥ ꯐꯥꯔꯨꯁꯨ ꯍꯥꯏꯒꯦ? ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯂꯩꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ?" ꯔꯤꯛꯁꯟ ꯑꯉꯥꯡ ꯃꯥꯅ ꯑꯍꯜ ꯁꯥꯗꯅ ꯈꯨꯝꯃꯛꯏ ꯁꯥꯎꯔꯤ ꯁꯥꯎꯔꯤ꯫ "ꯈꯨꯡꯒꯪꯗ ꯄꯣꯛꯂꯒ ꯂꯥꯏꯔꯤꯛ ꯇꯝꯐꯝꯁꯨ ꯂꯩꯇꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ? ꯉꯥ ꯐꯥꯔꯒ ꯁꯦꯜ ꯇꯥꯟꯕꯅ ꯐꯠꯇ꯭ꯔꯣ? ꯏꯝꯐꯥꯜꯒꯤ ꯁ꯭ꯀꯨꯜ ꯑꯐꯕꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯕ ꯑꯣꯏꯗꯤ ꯂꯥꯏꯔꯤꯛꯇꯣ ꯃꯌꯥꯝ ꯄꯥꯕꯤꯒꯦ, ꯑꯗꯨꯁꯨ ꯅꯠꯇꯅ ꯇꯜꯂꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯩ." ꯁꯅꯥꯍꯟꯕꯤ ꯃꯆꯥꯒꯤ ꯋꯥꯗꯣ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯃꯨꯡ ꯑꯗꯨꯅ ꯈꯖꯤꯛ ꯁꯥꯐꯔꯝꯂꯕꯗꯤ ꯃꯆꯥ ꯑꯅꯤꯃꯛ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯍꯜꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯔꯤꯛꯁꯟꯁꯨ 10 ꯍꯦꯛ ꯂꯣꯏꯕꯒ ꯔꯤꯁꯤꯒꯨꯝ ꯏꯝꯐꯥꯜꯗ ꯇꯝꯍꯟꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯂꯩꯔꯤꯕꯅꯤ ꯃꯃꯥꯅ꯫ ꯔꯤꯛꯁꯟꯅ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯁꯤꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯨꯔꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯒ ꯑꯗꯨꯝ ꯂꯩꯈꯤꯅꯤ꯫ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯔꯤꯛꯁꯟꯗꯣ꯫ "ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯏꯃꯥ ꯃꯁꯛ ꯌꯥꯝ ꯐꯖꯔꯦꯉꯣ, ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯊꯣꯛꯂꯛꯄꯗ ꯎꯍꯧꯏ, ꯑꯁ ꯑꯩ ꯉꯥꯎꯔꯤꯅꯤ." ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯦ ꯈꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯗꯨꯗ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨꯗ ꯁꯅꯥꯍꯟꯕꯤ ꯁꯥꯎꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯄꯔꯄꯞ ꯀꯨꯝꯊꯔꯛꯇꯨꯅ ꯃꯆꯥꯕꯨ ꯐꯨꯒꯦ ꯇꯧꯔꯛꯏ꯫ ꯃꯃꯥꯒꯤ ꯃꯇꯧ ꯈꯪꯕ ꯔꯤꯛꯁꯟ ꯆꯦꯟꯈ꯭ꯔꯦ꯫ ꯆꯦꯟꯅ ꯆꯦꯟꯅꯁꯨ ꯂꯥꯎꯔꯝꯃꯤ, "ꯍꯌꯦꯡꯋꯥꯏꯒꯤꯅꯤ ꯏꯃꯥ, ꯍꯧꯖꯤꯛꯇꯩ ꯀꯣꯏꯒꯦ ꯇꯧꯕꯅꯤ, ꯇꯥꯟꯅꯔꯛꯀꯅꯣ. ꯅꯌꯥꯝꯕ ꯐꯥꯎ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯈꯜꯂꯝꯒꯤꯔꯣꯏꯅꯦꯍꯦ, ꯕꯗꯃꯥꯁꯀꯤ ꯑꯉꯥꯡ." ꯔꯤꯛꯁꯟ ꯃꯃꯥꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯦꯞꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯇꯥꯇꯣꯟ ꯍꯦꯟꯅ ꯀꯣꯏꯔꯝꯅꯤ, ꯏꯝꯐꯥꯜ ꯅꯨꯄꯤꯅꯤ ꯃꯥꯅ ꯀꯣꯏꯔꯝꯗꯣꯏꯁꯦ, ꯃꯃꯧ ꯃꯆꯤꯟ ꯀꯟꯕꯤꯅꯤ ꯏꯃꯥ ꯅꯪꯅ ꯐꯪꯗꯣꯏꯁꯦ. ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯃꯆꯤꯟ ꯀꯟꯗꯕꯅꯤ, ꯏꯃꯥ ꯂꯨꯅ ꯇꯧꯕꯤꯕꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯦꯟꯗꯣꯏꯅꯦ." "ꯅꯪ ꯂꯥꯛꯇ ꯂꯥꯛꯎꯅꯦ ꯅꯪ, ꯃꯅꯥꯐꯣꯛ ꯁꯤꯠꯄ ꯍꯩꯇ꯭ꯔꯤꯕ ꯃꯥꯅ ꯃꯇꯨ ꯀꯣꯏꯕꯒꯤ ꯋꯥꯈꯜꯒ ꯈꯟ ꯁꯥꯗꯅ." ꯔꯤꯛꯁꯟ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯩꯁꯥꯗꯣ ꯎꯠꯂꯒ ꯍꯥꯏꯔꯛꯏ, "ꯇꯨ ꯏꯃꯥ, ꯂꯨꯄꯥ 100ꯅꯦ, ꯇꯥꯇꯣꯟꯒꯤ ꯁꯦꯜ ꯊꯥꯕꯗ ꯂꯨꯄꯥ 50 ꯍꯥꯞꯈ꯭ꯔꯣ, 50 ꯑꯃꯅ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯆꯥꯗꯣꯏꯅꯤ. ꯇꯥꯇꯣꯟꯗ ꯑꯩꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯈꯣ, ꯃꯅꯥꯎꯄꯥ ꯑꯩ ꯂꯩꯕꯒꯤ ꯀꯥꯟꯅꯗ꯭ꯔꯁꯦ." ꯁꯅꯥꯍꯟꯕꯤ ꯍꯟꯗꯛꯇꯤ ꯅꯣꯛꯇꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯅꯥꯇꯩ ꯆꯥꯗꯕ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨꯗ ꯁꯥꯎꯕꯒꯤ ꯋꯥꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕ ꯃꯌꯥꯝꯕꯕꯨ ꯈꯟꯖꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯁꯦ ꯎꯕꯗ ꯊꯃꯣꯏꯅ ꯄꯦꯟꯖꯕꯅꯤ꯫ ꯃꯆꯥꯒꯤ ꯋꯥ ꯇꯥꯔꯒ ꯃꯤꯀꯨꯞ ꯈꯔꯗꯪ ꯃꯣꯃꯣꯟ ꯃꯤꯅꯣꯛꯈꯤꯕꯗ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯃꯤꯀꯨꯞ ꯈꯔꯗꯪꯗꯤ ꯀꯣꯛꯆꯈꯤ꯫ ꯂꯥꯏꯔꯕꯒꯤ ꯃꯤꯅꯣꯛꯅꯤ ꯀꯨꯏꯅ ꯆꯠꯇꯦ, ꯂꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞꯇ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯔꯤꯁ ꯒꯦꯠꯇ ꯗꯥꯏꯔꯦꯛ ꯉꯁꯤꯗꯤ ꯑꯜꯕꯤꯅꯥ ꯉꯥꯏꯔꯤ꯫ ꯔꯤꯁꯤꯁꯨ ꯂꯩ ꯃꯅꯥꯛꯇ꯫ "ꯑꯦꯜꯚꯦꯟꯒꯤ ꯑꯉꯥꯡꯂꯣ?" "ꯃꯆꯤꯟ ꯀꯨꯀꯠ ꯑꯃꯅꯤ, ꯅꯝꯗꯅ ꯀꯣꯏꯒꯦ ꯇꯧꯕ, ꯑꯗ ꯐ꯭ꯂꯠ ꯈꯤꯇ ꯇꯝꯒꯦ ꯇꯧꯕ ꯅꯪꯉꯣꯟꯗꯩ." "ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯈꯨꯄꯥꯛ ꯊꯥꯕꯗꯤ ꯍꯩꯔꯝꯒꯅꯤ ꯏꯕꯣ, ꯄꯥꯛ ꯂꯥꯎ ꯇꯧꯔꯛꯂꯗꯤ ꯃꯁꯨꯝ ꯂꯥꯡꯒꯤꯅꯤ." "ꯇꯧ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯦ, ꯄꯟꯖꯥ ꯁꯥꯟꯅꯧꯒꯦ ꯀ꯭ꯂꯥꯁꯇ ꯅꯩꯔꯨꯒꯦ." "ꯆꯠꯂꯣ, ꯑꯩꯗꯤ ꯉꯁꯤ ꯅꯨꯃꯤꯠꯇ ꯋꯤꯜ ꯌꯨ ꯃꯦꯔꯤ ꯃꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯌꯨꯝ ꯍꯜꯂꯔꯣꯏ." "ꯃꯥꯡꯒꯣꯜ ꯑꯣꯏꯌꯨ ꯃꯥꯡꯒꯣꯜ ꯖꯥꯎ." ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯧꯔꯤ ꯍꯔꯤꯁꯇꯤ ꯃꯊꯟꯇ꯫ ꯔꯤꯁꯤ ꯆꯪꯈꯤꯕ ꯉꯥꯏꯍꯥꯛꯇꯪꯅꯤ ꯈꯦꯠꯅꯕ ꯑꯜꯕꯤꯅꯥꯒ ꯂꯩꯅꯥꯒ ꯂꯥꯛꯄꯗꯣ꯫ ꯃꯗꯨ ꯎꯕꯗ ꯍꯔꯤꯁ ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯇꯞꯂꯞ꯫ "ꯍꯥꯏꯁ, ꯑꯃꯁꯤꯁꯨ ꯐꯠꯆꯩꯅꯦ." ꯍꯥꯏꯅ ꯑꯅꯤꯗꯣ ꯍꯔꯤꯁꯅ ꯂꯦꯞꯂꯤꯕ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯌꯥꯝ ꯀꯥꯛꯅ ꯍꯔꯤꯁꯅ, "ꯉꯥꯏꯈꯣ ꯕꯦꯕ, ꯉꯥꯏꯈꯣ ꯕꯦꯕꯤ." ꯑꯜꯕꯤꯅꯥꯅ, "ꯑꯩꯈꯣꯏꯗꯔꯣ ꯅꯪꯒꯤꯁꯦ? ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ." "ꯁꯛ ꯊꯤꯅ ꯀꯥꯛꯄꯩ ꯃꯑꯣꯡꯅꯤꯅꯦ." ꯂꯩꯅꯥꯅ, "ꯀꯅꯥꯅꯣ ꯁꯤꯕꯣ?" ꯍꯔꯤꯁꯅ, "ꯏꯟꯇ꯭ꯔꯣ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯒꯦ, 12ꯀꯤ ꯁꯤꯅꯤꯌꯔꯅꯤ, ꯑꯅꯧꯕ ꯑꯣꯏꯕꯒꯤ ꯅꯣꯏ ꯃꯁꯛ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤ." ꯈꯪꯉꯛꯀꯅꯤ, ꯄꯣꯄꯨꯂꯔ ꯌꯥꯝ ꯑꯣꯏꯕꯅꯤ, ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯤꯔꯣꯅꯤ." "ꯑꯗꯣ ꯀꯣꯏꯊꯣꯛꯀꯨꯝꯁꯤ ꯋꯥꯁꯦ, ꯃꯌꯥꯝꯅ ꯍꯦꯔꯣ ꯀꯧꯅꯕꯁꯤꯅ ꯃꯤꯡꯒꯧ ꯑꯣꯏꯅ ꯊꯝꯈ꯭ꯔꯁꯦ, ꯅꯪꯒꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯍꯦꯔꯣ ꯑꯣꯏꯖꯔꯣ ꯍꯥꯏꯒꯦ ꯇꯧꯕ." "ꯉꯔꯥꯡ ꯅꯪꯅ ꯃꯍꯥꯗꯦꯕꯒꯤ ꯅꯨꯡ ꯃꯥꯜꯂꯦꯁꯨ ꯍꯥꯏꯔꯝꯃꯤ,
Aduna be my Parvati. Wadu haiba loibada ngairi, khangaude lukhamdada selakpado, makholdo hawi. Ayoma! Alvinana. Homoro herora, aina ke hage. Ngarang lagi nungmala haiba natro nang. Harisna. Hera, angang nina, fazana harisida yaw. Jim sanaba mini ko aize. Nangam aphabadi lai. Will you marry me? This is my question to you. And you give me answer very quick. Okay, I'm going. Haris ki broken English karado yam maana lolamaga pet haidoktuna chatkre. Saubadi lairadana Lainadi nokthori Alvina sunoi. Lainana Jim sanavani. Ani do noklaga chankre makhoi ki classroom leiba domda. Somdana Rishiga mamanaba singa langli panja sanari kanna. Makhoi masen kanna sulaksini nupa masen sanabani. Yasna do mayam amsilibatugi marakta changsilaklaga hairi. Rishi Konjal da fat ying li Rishi. Aiga tokse. Nupa mayam do lauksilai Rishi chimbal hairap chinglaga noi. Lucasna Yaroida ngamsunga moidabada nupa khoipo ngamdrakansida. Aman hairi. Lucas nang ni khangdi khangdana. Yasna horo yare. Bye Rishi, are you ready? Yeah. Yasna Rishi ga mayok na famlai. Ani do mitjane. Rishi su Yasna gi mit ani do da munna yingi. Nupa gi makut ka nupi ga di asuki mati khena bani kanba. Ki na mau na leisabi thot laubi makut to ga mukna badi. Rishi mangon da ilai ba poni. Khutchaw do ga makut macha do ga thangsin na duna paishine. Nupa mayam da lau behen kalai. Rishi irang yaw ba miti ngamaga loinana Yasna da yinglaga khut ani do mukne. Angam batane ngasai makai sanabada mamanaba mayam da Rishi na thoiki ba ngaktani. Adubu nupi mana thahan khre handakti thawaina tawbani Rishi na tawge yaung tawribani. Yasna na Rishi bo ngamkhre. Yasna gi mamanabi singdusu handakti lauksilai. Tawribada ubada Lucas mamit laukthok bye. Rishi no fet tawraga tapna hairi. Power of women. Yasna nok me. Horen recess ta try tawge agi. Lucas na akhoi di yaw yadro. Loina lakning bakai aduga Rishi di chithaba yaroi. Si hairam laga Yasna hogotkre. Ngasai makai tumin leiram Harisna wangang lei. Nupi na ngamhanba. Rishi na horen achapo pijani haise tahodro. Ai ningamadi chagidro. Nang sapo to ibizagine. Rishi na nupi haini lehogdaine nang yabirak trobo. Result bo exam numbi taidokpro. Nong nini wali pass fail gi wafam. Rishi ma gi bag tagi notebook amaga pen amga lokthori. Phuk hogotki. Harishna kaidano library da ai class yauroi. Class D yauroi haisa tadro. Oza sanga tringi thokre class tagi Rishi do. Somdana Lainana Alvina ai tuition gi homework su tawdoini haibani class yaurenge ba chekla oidraba kizei class timing sida library changma yaramdradi yabani kaishu tawreba larik pajababu mi kana electricity library sida de leye asomda senior ahum phamawani ani disu library da leiri Lainana kari no kanna iri mayukna na famlaga Alvina na yengli timing adu maktada Rishi shu library da karakle mathanta.